ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩꯂꯪꯒꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯪꯀꯜ ꯑꯃꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯅꯤꯡꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯕꯗ ꯉꯥꯎꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯃꯇꯝꯗꯣ ꯑꯩꯅ ꯀ꯭ꯂꯥꯁ 12 ꯀꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯅ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯈꯜꯂꯛꯈꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕꯤ ꯏꯆꯝ ꯆꯝꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯕꯤ ꯔꯣꯁꯅꯤꯗꯅꯤ꯫ ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏ ꯑꯃꯗ ꯂꯩꯃꯤꯟꯅꯔꯛꯄ ꯑꯣꯏꯕꯅ ꯃꯥꯅ ꯀꯔꯤ ꯇꯧꯔꯤ, ꯑꯩꯅ ꯀꯔꯤ ꯇꯧꯔꯤ ꯂꯣꯏꯅ ꯈꯪꯅꯩ꯫ ꯈꯨꯡꯒꯪꯒꯤ ꯂꯝ ꯑꯣꯏꯕꯅꯁꯨ ꯂꯩꯔꯛ ꯂꯝꯕꯤꯁꯦ ꯃꯤꯒꯤ ꯁꯨꯃꯥꯡ ꯅꯠꯇ꯭ꯔꯒ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯐꯥꯎ ꯐꯥꯎꯔꯒ ꯑꯗꯨꯝ ꯆꯠꯄ ꯌꯥꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩꯅꯒ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯜꯂꯛꯂꯒ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯃꯇꯝꯗ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯕ, ꯁꯤꯡꯖꯨꯀꯥꯁꯦ ꯁꯨꯔꯒ ꯍꯦꯛꯇ ꯆꯥꯃꯤꯟꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯈꯨꯂꯣꯛꯄꯤꯒ ꯁꯥꯟꯅꯕ ꯃꯌꯥꯝꯕꯁꯦ ꯇꯧꯔꯛꯏ, ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ 9:30ꯗꯒꯤꯅ 10 ꯐꯥꯎꯕ ꯑꯗꯨꯃꯛ ꯄꯥꯏ꯫ ꯃꯇꯝꯗꯨꯗꯤ ꯃꯥꯒ ꯑꯩꯒꯁꯦ ꯀꯔꯤꯃꯠꯇ ꯈꯟꯅꯗꯦ꯫ ꯀꯥꯂꯦꯟ ꯊꯥ ꯑꯣꯏꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯩ꯫ ꯉꯥꯏꯍꯥꯛꯁꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯋꯥꯔꯤ ꯂꯤꯕꯗꯣ ꯑꯗꯨꯃꯛ ꯇꯥꯏ, ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ꯫ ꯀꯥꯂꯦꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯟꯗ ꯐꯝꯕꯁꯤꯃꯛꯇ ꯍꯥꯏꯕꯕꯨ ꯀꯥꯡꯁꯨ ꯌꯥꯝꯅ ꯆꯤꯛꯏꯗꯅ, ꯑꯗꯨꯅ ꯐꯤ ꯑꯃ ꯄꯥꯏꯔꯒ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯩ꯫ ꯃꯇꯝꯗ ꯐꯣꯟꯁꯨ ꯄꯥꯏꯗꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯗ꯫ ꯔꯣꯁꯅꯤꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯍꯦꯛ ꯍꯦꯛ ꯊꯣꯛꯂꯛꯑꯒ ꯐꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯌꯨꯝ ꯑꯃꯒꯤ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯔꯦꯗꯤꯑꯣ ꯂꯤꯂꯥ, ꯏꯁꯩ ꯂꯥꯛꯄ ꯃꯌꯥꯝ ꯑꯁꯦ ꯄꯨꯟꯅ ꯇꯥꯃꯤꯟꯅꯩ꯫ ꯄꯨꯡ 10:30 ꯐꯥꯎꯕꯗꯤ ꯑꯗꯨꯃꯛ ꯂꯩ꯫ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯑꯃꯨꯛꯀ ꯑꯣꯏꯍꯟꯅꯤꯡꯉꯛꯏ꯫ ꯃꯇꯝꯗꯨꯗ ꯅꯨꯡꯉꯥꯏꯈꯤꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯗ꯭ꯔꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯃꯦꯔꯥ ꯊꯥꯒꯤ ꯊꯥꯕꯜ ꯃꯔꯛ ꯑꯗꯨꯗ ꯃꯄꯥꯟꯗ ꯔꯣꯁꯅꯤ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ꯫ ꯅꯨꯃꯤꯠꯇꯣ ꯔꯣꯁꯅꯤꯗꯣ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯀꯥꯡ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯈꯤꯕ ꯃꯇꯝꯗꯨꯒꯤ ꯇꯟꯖꯥꯗꯨ ꯌꯦꯡꯂꯒ ꯃꯆꯤꯟ ꯊꯣꯛꯅ ꯄꯥꯎꯈꯣꯡ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯪꯗꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯐꯣꯡꯗꯣꯛꯄ ꯇꯥꯔꯗꯤ ꯃꯤꯁꯛꯇꯨꯅ ꯀꯔꯤ ꯈꯨꯝꯂꯛꯀꯅꯤ? ꯑꯩꯁꯨ ꯃꯥꯒꯤꯁꯦ ꯀꯔꯤꯅꯣ ꯈꯜꯂꯗꯨꯅ ꯋꯥꯍꯪꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯏꯍꯨꯜ ꯑꯃꯗꯤ ꯐꯥꯎꯍꯜꯂꯤ꯫ ꯑꯩꯁꯨ ꯈꯨꯝꯐꯝꯗꯤ ꯈꯪꯗ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯔꯣꯁꯅꯤꯅ ꯑꯃꯨꯛꯀ ꯍꯟꯅ "ꯈꯨꯝꯃꯔꯣꯏꯗ꯭ꯔꯣ? ꯑꯩꯅ ꯈꯟꯖꯕ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯂꯦꯝꯅꯩ ꯉꯥꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯂꯥꯏꯖ ꯏꯁꯤꯡꯅ ꯄꯜꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯇꯥꯔꯦ"꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗꯦꯗ ꯔꯣꯁꯅꯤ꯫ ꯃꯥꯅ "ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯄꯪ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯃꯥꯟꯅꯕꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯐꯝꯕ ꯌꯥꯎꯈ꯭ꯔꯦ꯫ ꯑꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯣꯟꯊꯔꯒ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯋꯥꯈꯜ ꯑꯃ ꯃꯉꯣꯟꯗ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯍꯥꯟꯈꯩ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯇꯧꯈꯤꯕ ꯃꯌꯥꯝ, ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯌꯨꯝꯗꯒ ꯆꯥꯛ ꯊꯣꯡꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯔꯛꯂꯤ ꯄꯣꯠꯅꯤ ꯑꯩꯁꯦ꯫ ꯑꯩꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯃꯈꯣꯏ ꯄꯨꯟꯅ ꯊꯣꯛꯂꯛꯏ꯫ ꯑꯩꯁꯨ ꯁꯨꯝ ꯏꯀꯥꯏꯔꯛꯇꯅ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯪꯂꯛꯂꯦ꯫ ꯑꯩꯅ ꯇꯨꯝꯗꯣꯔꯤꯕ ꯐꯃꯨꯡꯗꯨꯒꯤ ꯃꯄꯥ ꯑꯗꯨꯗ ꯑꯍꯣꯕ ꯑꯃꯈꯛ ꯂꯩ꯫ ꯃꯇꯝꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯂꯩꯕꯥꯛꯅ ꯐꯛꯂꯥꯡ ꯈꯥꯔꯒ ꯅꯣꯡ ꯌꯨꯕꯒꯤ ꯍꯣꯔꯒ ꯌꯥꯝꯅꯁꯨ ꯂꯩ꯫ ꯃꯈꯨꯟ ꯈꯔ ꯑꯍꯣꯕ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯣ ꯑꯗꯨꯁꯨ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯎꯕ ꯐꯪꯏ꯫ ꯑꯩꯅ ꯂꯣꯟꯅ ꯔꯣꯁꯅꯤꯗ ꯌꯦꯡꯉꯒ ꯂꯩ꯫ ꯃꯥꯒꯤ ꯃꯁꯛꯇꯣ ꯌꯦꯡꯂꯒ ꯅꯨꯡꯁꯤꯕ ꯑꯁꯨꯃꯛ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯁꯅꯤꯗꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯤ꯫ ꯑꯩꯅ ꯈꯜꯂꯦ, ꯑꯩꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗ ꯂꯥꯛꯄꯗꯨꯗ ꯀꯩꯅꯣꯝꯃꯗꯤ ꯈꯜꯂꯕ ꯖꯥꯠꯂꯥ ꯍꯥꯏꯅ꯫ ꯃꯇꯝꯗꯣ ꯑꯩꯁꯨ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯃꯥꯒꯤ ꯋꯥꯍꯩꯗꯨꯅ ꯈꯪꯍꯧꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯇꯨꯝꯕ ꯑꯗꯨꯃꯛ ꯆꯪꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯇꯨꯝꯒꯦ ꯈꯜꯂꯒ ꯍꯤꯞꯊꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒ ꯌꯥꯝꯅ ꯀꯣꯏꯅꯗꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯊꯥꯖ꯫ ꯊꯥꯖꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪ ꯀꯔꯤ ꯈꯜꯂꯤꯅꯣꯕ?
ngarang Rosnina haibado. Aisu ingangna makhoi masendi ikhangda khangnaraba oi lerame haiduna khanduna lei. Aisu nungsiba kaubanina hoi haina haidokre. Mamanabiduna phare adudi nakhoi ani thengnaro horen. Numidangi phambado adugi tanjado yengnaga serial yengba saraga ne laktoini horen. Playground gi laibado adugiduda thengnaro ko. Aisu hoi hairaga lehore. Ai adugi numitto kari dress setoino khanbada khanpham khangde. Mi mayamna setnariba dress pudi yamna setningbani. Aidi yamna leijaba misak sunatabana aigi leijaba dress adu setlage haina khalli. Adugi numittugi numitaba ngaikibase yamna wana ngaikibani. Punsida khwaidagi sangkiba numitto adugi numittunasu oiki. Aisu punsigi ahanba oina ipa pakhali. Numida waram yorokpa aduda iruru jaraga yungi mingsel akaiba ama leiriba aduda hanjin hanjin yengnaga ichegi fair lovely ama leiriba ado uralaga taishili. Koktay thause leitadana aina acha thau kitang lawraga isinga yansinaraga taishili. Ichena hairaklami aigi mawngdu ubada. Karino ngasidi upase yamna keribasibo. Aina khumi maduda Aikhoishu nong phado keba yai kaino. Ichena makha tana nasamnena tawriduna sanna lekpa hek maladana. Asi haraga ichesu nokshilai. Aisu ikarap tawna sum yengbanida haraga aishu nokthorai. Haina kiba matamdu yorakle. Rosni hoishu makhoi tholaklami. Khangnanaba haiduna aikhoishu mamapa yorakpa aduda ai tananaba haiduna kanna wari shanaraga chatki. Aishu tanja yengnaga imanabi hoida chatluki hairaga aishu tholakle. Haina kiba mafam aduda tongana Rosni famlaga le. Mamanabi shingduna nakan amaromda le. Aishu magi manaka changsilaga phamjili. Aishu wa amata haide masu mahausaga imanwanade pakhatpagum sumali. Aina nupanina wa hodokpam thoe haiduna aina wa hana hauzili. Chak charaklaba Rosni. Masu chare nangdi. Aishu chare. Ado kanana thongke. Rosnina ikhoigidi kanana thongnege. Ima lukrabiga aiga talaibanina. Aina dum thongi. Aisu ngayak tumina lay. Aduga Rosnina aibu nungshibra haina aina hangi. Rosnina nungshiye. Aina khanjarakpa kuire. Aidi matam punamakta nangi maikaidani yengliba. Nangna aibu kari khankhigadage khanbada ai khanpham khangde. Ado nangdi aibu nungshibra. Aina su nungshi yamna nungshi haina aina pakum piki. Rosnina makhata na hairaklami. Nangi thamoina karigumba mapan nairamlabadi kamdauba. Ai ithantani waja haudoise. Nanga aigadi yeksu thoknai. Adubo ai nangbudi yamna nungshiye. Aisip karigumba amata kumde. Pharese. Kari tholokpa haibado yengasi. Asi hainaduna ibani ngaiha wari sanai. Rosnina aidi pumnamak thengnaba ngamgani. Aina pakum piba ngamtrakanda mamanabising laklaga serial loiba matam oire haiduna chatlasi haina hairaklami. Rosni su puk hawalaga chasi hairaga makhoi hana adumak hankre. Aisu mana hairamliba wafamsina aingoda wakhal yamna warami. Aisu yumda hanjilaga tumme. Mathangi numitasu mamanabi hoigi mangon machi amada famlaga hangchitlangami. Mamanabi mayamduna sillaga aikhoi ani thangnahali. Aikhoi ani di wa amata ngangnade. Moina tawrido oina yenglaga leithoi. Noma haukibana aikhoi anigi maraktasu yam nungsinarakpa haibadu oirai. Nomata unadradi leibasu ngamlamde. Ayama matamda chithi thanaraga pukningi waral kaya amasu hainai. Matamdo yamna nungshida. Asumna sumlakpana hakra aduma huzinkre. Moirang thangjing lai harauba matamda unasi hainaduna imadagi lupa chamaga lawraga lai kuramba chatlipam. Namituda Rosnina hazakiba sakto huzik pawa ai kautr. Masamna khwang pawa yauraga sit nanba maithong aduda
ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯆꯟꯗꯣꯟꯗꯣ ꯊꯤꯜꯂꯒ ꯂꯥꯛꯄꯗꯨꯗꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯐꯖꯩ꯫ ꯍꯦꯟꯅ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯕꯁꯨ ꯑꯣꯏꯔꯛꯈꯤ꯫ ꯑꯩ ꯇꯁꯦꯡꯅ ꯃꯉꯣꯟꯗ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯁꯦꯟꯗ꯭ꯔꯥꯗ ꯉꯥꯏꯍꯥꯛ ꯐꯝꯃꯒ ꯉꯁꯥꯏ ꯏꯃꯥꯅ ꯆꯥꯃ ꯄꯤꯔꯛꯈꯤꯕ ꯑꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯤꯁꯤꯡꯁꯨ ꯎꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯁꯨ ꯊꯦꯡꯉꯦ ꯈꯜꯂꯗꯨꯅ ꯍꯟꯅꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯗ ꯂꯩꯀꯥꯏꯅ ꯅꯤꯡꯐꯨ ꯉꯥꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯔꯣꯁꯅꯤ ꯍꯣꯏꯒꯤ ꯃꯃꯥꯗꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯇꯝꯕ ꯌꯥꯎꯔꯗꯨꯅ ꯔꯣꯁꯅꯤꯗ ꯃꯃꯥꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯐꯠꯇꯦ ꯇꯧꯒꯅꯨ, ꯌꯦꯛ ꯊꯣꯛꯏ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯅꯤ ꯊꯣꯛꯂꯤꯕꯅꯤ꯫ ꯐꯠꯇꯦ ꯍꯥꯏꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯅꯤꯡꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯈꯣꯏꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯝꯂꯕꯗꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯀꯌꯥ ꯑꯃ ꯉꯥꯡꯕ ꯁꯛꯄ ꯇꯧꯔꯛꯂꯝꯃꯤ꯫ ꯔꯣꯁꯅꯤ ꯍꯣꯏꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯑꯩꯒꯤ ꯏꯃꯥꯗ ꯔꯣꯁꯅꯤꯒꯤ ꯃꯃꯥꯅ ꯅꯆꯥꯅꯨꯄꯥꯁꯦ ꯋꯥꯔꯛꯎ, ꯃꯅꯦ ꯊꯣꯛꯏ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ? ꯇꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯕ꯭ꯔꯣ? ꯉꯥꯡꯕ ꯁꯛꯄ ꯀꯌꯥ ꯑꯃ ꯍꯥꯏꯔꯕꯅꯤ, ꯂꯧꯗꯦ꯫ ꯈꯔ ꯋꯥꯔꯛꯎꯀꯣ ꯅꯆꯥꯅꯨꯄꯥꯁꯦ꯫ ꯏꯃꯥꯅꯁꯨ ꯑꯉꯥꯡ ꯃꯁꯦꯟ ꯑꯣꯏꯕꯗꯨꯗ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤꯗ ꯑꯁꯦ ꯍꯥꯏꯅ ꯏꯃꯥꯅꯁꯨ ꯈꯨꯝꯂꯝꯃꯤ ꯍꯥꯏ꯫ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯛꯄꯗꯣ ꯏꯃꯥꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥꯅꯁꯨ ꯅꯨꯄꯤꯗꯨꯒ ꯈꯪꯅꯗꯅꯕ ꯀꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯣ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ꯫ ꯔꯣꯁꯅꯤꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩ ꯇꯁꯦꯡꯅ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯔꯣꯁꯅꯤꯅꯁꯨ ꯃꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏ꯫ ꯑꯩꯁꯨ ꯃꯥꯒꯤꯗꯃꯛ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯔꯣꯁꯅꯤꯒꯤ ꯃꯆꯦ ꯊꯣꯛꯄ ꯑꯃꯅ ꯔꯣꯁꯅꯤ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯂꯩꯔꯛ ꯑꯃꯗ ꯂꯩ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯂꯩꯕ ꯌꯥꯅꯤ, ꯃꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯗ ꯑꯗꯨꯃꯛ ꯊꯣꯛꯂꯛꯏ꯫ ꯃꯆꯦ ꯑꯣꯏ ꯃꯃꯥꯟꯅꯕꯤ ꯑꯣꯏ ꯇꯧꯕ ꯑꯗꯨꯅ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨ꯫ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯌꯦꯡꯉꯣ, ꯉꯁꯥꯏꯗꯒꯤ ꯔꯣꯁꯅꯤꯁꯦ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯅꯪꯒꯤ ꯋꯥ ꯄꯜꯂꯛꯄꯗꯒꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯑꯒ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅ ꯆꯥꯛ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯛꯂꯕꯅꯤ꯫ ꯅꯪꯅꯁꯨ ꯃꯥꯕꯨꯗꯤ ꯐꯍꯟꯅꯤꯡꯉꯝꯒꯅꯤ꯫ ꯃꯥꯅ ꯐꯈꯤꯕ ꯍꯥꯏꯕꯁꯦ ꯅꯪꯅꯁꯨ ꯁꯣꯏꯗꯅ ꯄꯥꯝꯂꯝꯒꯅꯤ꯫ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯗꯤ ꯃꯥꯅ ꯑꯐꯕ ꯑꯃ ꯑꯣꯏꯈꯤꯕꯗ ꯅꯪꯅꯁꯨ ꯁꯣꯏꯗꯅ ꯄꯥꯝꯂꯝꯒꯅꯤ ꯅꯠꯇ꯭ꯔꯣ? ꯑꯩ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯅꯪꯅ ꯑꯗꯨꯃꯛ ꯈꯪꯅ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ꯫ ꯅꯣꯏ ꯑꯅꯤꯗꯤ ꯑꯩꯒꯤꯗꯤ ꯏꯅꯥꯎꯄꯥ ꯏꯅꯥꯎꯄꯤ ꯉꯥꯛꯇꯅꯤ꯫ ꯑꯩꯁꯨ ꯈꯨꯝꯐꯝ ꯈꯪꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯂꯧꯈꯤꯕꯗꯨꯒꯤꯗꯃꯛ ꯑꯩꯒ ꯃꯥꯒꯒꯤ ꯃꯔꯛꯇ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯌꯥꯝꯅ ꯈꯜꯂꯤꯁꯦ ꯂꯥꯜꯂꯦ ꯍꯥꯏꯔꯝꯂꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯂꯣꯠꯁꯤꯜꯂꯒ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯏꯆꯝ ꯆꯝꯅ ꯂꯩꯊꯣꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯄꯣꯊꯥꯔꯒꯦ ꯈꯟꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯩ꯫ ꯃꯤꯠꯁꯦ ꯎꯏꯁꯟꯕꯒ ꯉꯁꯥꯏ ꯏꯆꯦꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯃꯥꯗ ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡꯁꯨ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯒꯤ ꯄꯤ ꯇꯥꯈꯤꯕ ꯍꯥꯏꯕꯁꯦ ꯃꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩꯁꯨ ꯔꯣꯁꯅꯤꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯈꯤꯕꯗ ꯑꯩꯅ ꯀꯔꯤꯒꯤ ꯌꯦꯠꯀꯅꯤ? ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯅ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯅꯤ꯫ ꯍꯌꯦꯡꯗꯤ ꯑꯩ ꯃꯥꯒ ꯎꯅꯔꯒ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯏꯃꯥꯅ 12 ꯑꯦꯛꯖꯥꯝꯁꯨ ꯌꯥꯝꯗ꯭ꯔꯦ, ꯕꯣꯔꯗꯤꯡꯗ ꯂꯩꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩ ꯋꯥꯈꯜꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯏꯃꯥꯗ꯫ ꯔꯣꯁꯅꯤ ꯎꯅꯅꯕ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗ ꯃꯃꯥꯟꯅꯕꯤꯗ ꯑꯩꯅ ꯄꯥꯎ ꯄꯤꯈꯤ꯫ ꯃꯇꯝꯗꯣ ꯌꯧꯔꯛꯂꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯦ꯫ ꯑꯩꯅ ꯔꯣꯁꯅꯤꯗ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ, ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ꯫ ꯑꯩꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯜꯂꯤꯁꯦ ꯅꯪꯒꯤꯅꯤ꯫ ꯅꯪꯒꯤ ꯋꯥꯈꯜ ꯅꯠꯇꯅ ꯑꯩ ꯀꯅꯥꯒꯝꯇꯒꯤ ꯈꯟꯗꯦ꯫ ꯅꯪꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯔꯥꯎꯅ ꯂꯩꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇ ꯑꯣꯏꯖꯒꯦ꯫ ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ, ꯕꯣꯔꯗꯤꯡꯗ ꯆꯪꯂꯅꯤ꯫ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯅꯪꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯅꯕ
ꯀꯟꯅ ꯍꯣꯠꯅꯧ, ꯑꯩꯒ ꯅꯪꯒ ꯂꯥꯞꯊꯣꯛꯅꯔꯁꯤ, ꯑꯩ ꯅꯪꯕꯨ ꯀꯥꯎꯕ ꯇꯝ꯫ ꯋꯥꯍꯩ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯔꯣꯁꯅꯤꯅ ꯊꯠꯆꯤꯜꯂꯛꯇꯨꯅ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ? ꯑꯩꯗꯤ ꯃꯗꯨ ꯁꯨꯡꯉꯝ ꯉꯝꯃꯣꯏ꯫ ꯅꯪ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯨ, ꯅꯪꯅ ꯄꯨꯕ ꯃꯐꯝꯗ ꯑꯩꯁꯨ ꯂꯩꯒꯅꯤꯌꯦ꯫ ꯑꯩꯅ, ꯃꯗꯨ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯉꯁꯥꯏꯗꯒꯤ ꯈꯥꯡꯀꯠꯂꯒ ꯂꯩꯔꯝꯕ ꯃꯤꯠꯀꯤ ꯄꯤꯁꯦ ꯈꯥꯡꯕ ꯉꯝꯗ ꯃꯊꯟꯇ ꯇꯥꯔꯛꯏ꯫ ꯑꯩ ꯃꯥ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝ ꯊꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯃꯥꯁꯨ ꯀꯞꯄꯒ ꯑꯗꯨꯃꯛ ꯂꯩꯍꯧ꯫ ꯌꯨꯝ ꯌꯧꯔꯒ ꯐꯃꯨꯡꯗ ꯐꯝꯅ ꯐꯝꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯔꯝꯂꯤꯕ ꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯃꯥꯟꯅꯕꯤꯒꯤ ꯈꯨꯠꯊꯥꯡꯗ ꯆꯤꯊꯤ ꯀꯌꯥ ꯑꯃ ꯊꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯆꯤꯊꯤꯒꯤ ꯋꯥꯍꯩꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯍꯟꯕ ꯇꯧꯔꯨꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯕꯣꯔꯗꯤꯡ ꯆꯪꯕꯒꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯩ ꯆꯠꯇꯣꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯗꯨꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯅꯅꯕꯅꯦ ꯍꯥꯏꯗꯨꯅ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒ ꯃꯃꯥꯟꯅꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯗꯥ, ꯅꯪ ꯔꯣꯁꯅꯤꯅꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ, ꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯀꯤꯆꯦꯟ ꯑꯃ ꯄꯤꯔꯛꯏ꯫ ꯑꯩꯁꯨ ꯑꯗꯨꯃꯛ ꯂꯧꯁꯤꯜꯂꯤ꯫ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯑꯩꯁꯨ ꯃꯥꯕꯨꯗꯤ ꯑꯗꯨꯃꯛ ꯅꯨꯡꯁꯤ꯫ ꯐꯖꯅ ꯂꯩꯔꯝꯃꯨ ꯍꯥꯏꯌꯨ ꯍꯥꯏꯅ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯩ ꯑꯗꯨꯃꯛ ꯕꯣꯔꯗꯤꯡꯗ ꯆꯠꯂꯤ꯫ ꯑꯩ ꯁ꯭ꯇꯗꯤꯗ ꯃꯥꯏ ꯑꯗꯨꯝ ꯑꯣꯟꯁꯤꯜꯂꯤ꯫ 12 ꯑꯦꯛꯖꯥꯝ ꯊꯥꯔꯝꯗꯥꯏꯒꯤ ꯌꯨꯝꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏꯗꯕ ꯑꯣꯏꯕꯅ ꯑꯩꯅ ꯃꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯠꯇꯕꯨ ꯊꯦꯡꯅꯔꯗꯤ ꯀꯝꯗꯧꯔꯤ ꯍꯪꯒꯦ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯑꯃꯠꯇ ꯊꯦꯡꯅꯗꯦ꯫ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯑꯩ ꯑꯗꯨꯃꯛ ꯕꯣꯔꯗꯤꯡꯗ ꯍꯜꯂꯦ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯦꯛꯖꯥꯝꯁꯨ ꯍꯧꯔꯛꯂꯦ꯫ ꯑꯩꯅ ꯑꯦꯛꯖꯥꯝ ꯊꯥꯈꯤꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯊꯥꯈꯤ꯫ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯐꯦꯌꯔꯋꯦꯜꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯌꯨꯝꯗ ꯃꯥꯕꯨ ꯎꯕ ꯐꯪꯂꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯃꯛ ꯍꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯔꯣꯁꯅꯤꯗꯤ ꯔꯣꯕꯤꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯁꯥꯎꯕꯗꯤ ꯇꯧꯗꯦ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯃꯛ ꯐꯥꯎꯏ꯫ ꯑꯩꯒꯤ ꯃꯑꯣꯡꯗꯨ ꯔꯣꯁꯅꯤꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯃꯥꯟꯅꯕꯤꯗꯨꯅꯗꯤ ꯈꯪꯂꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯣꯁꯅꯤꯅ ꯈꯪꯅꯔꯤꯁꯦ ꯑꯩ ꯉꯥꯏꯕ ꯑꯣꯏꯅ ꯈꯪꯅꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ, ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯏ꯫ ꯑꯩꯅ ꯌꯥꯔꯦ ꯌꯥꯔꯦ ꯍꯥꯏꯔꯝꯗꯨꯅ ꯑꯗꯨꯃꯛ ꯑꯩ ꯃꯥꯏ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯔꯣꯁꯅꯤꯁꯨ ꯑꯩꯒ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯩꯁꯨ ꯎꯅꯔꯔꯣꯏ ꯈꯜꯂꯒ ꯂꯩ, ꯑꯗꯨꯕꯨ ꯇꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯑꯃꯨꯛꯇꯪꯗꯤ ꯎꯅꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯗꯨꯃꯛ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯃꯛ ꯂꯥꯞꯊꯣꯛꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯗ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒ ꯃꯥꯒ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯂꯦꯡꯗꯅ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯕ ꯌꯥꯗꯕ ꯅꯨꯡꯁꯤꯕ ꯑꯣꯏꯕꯅ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯨꯗ꯭ꯔꯦ ꯑꯩꯅꯁꯨ ꯃꯇꯝ ꯑꯗꯨꯗ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯃꯥꯕꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯂꯤꯕ ꯑꯪꯀꯜ ꯑꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯥꯊꯣꯛꯆꯕꯅꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯂꯤꯕ ꯑꯪꯀꯜ ꯑꯁꯤꯅ ꯃꯥꯒꯤ ꯃꯤꯡ ꯂꯩꯐꯝꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯍꯥꯏꯕꯤꯔꯛꯑꯅꯨ ꯍꯥꯏꯕꯗꯒꯤ ꯑꯁꯤꯁꯤꯡ ꯑꯁꯤ ꯍꯥꯞꯆꯗꯕꯅꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯗꯅꯕ ꯑꯔꯣꯏꯕꯗ ꯈꯪꯍꯟꯖꯔꯤ꯫